Video. Kubu bang na mayang puno mo bikon ono kram jari nga sidi nga thongmoi na pujare gahi thongmane sina tawraga thongba makok lere ado sina yemdeng mo soibong iromba chak sa tringai da ai goi wafam da thamjage soi lan ke ba yawra sumyam na ngak pigani haidi hujik awana taba mayam am slere ado haidi sumaina tawringai da khoina sumaina chak sa video khoba tawbaje khoi gi sum khoina lena ba khopa kesum ta leijade bogo haidi dumaina khoi gi haibira pochu yawe do adumana khoina khallaga keno tawba khopa game leite khoi sumaina da video sumaina chaba gi content creator am oirugi sumaina tawba khaktane masi haijagi tawbone adudi matamanga bina chaba horaje champut hana yemtem ko soibong iromba ya video. Wow, itu muy jelek. Harga itu. Chakidi moi basmati rice na kedaun akhoi chengyen yung am bote
파이브 엄청 야되다. 모르고 사그래.
ꯃꯍꯤꯁꯤꯗꯤ chắp chai mহি ngꯩꯁꯨ ꯈꯣꯝꯖꯟꯅꯕꯒ ꯆꯥꯛ ꯈꯤꯇꯪ ꯂꯧꯔꯛꯑꯦ ꯆꯥꯔꯦ ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯕꯅ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯔꯛꯑꯒꯦ